Mootkadourey Manipurgi Sagol Kannanaba MP Sanajaoba Parliament Taksinkrey. Manipurgi Tanglaba Sagol Makal Ama Oriba Ponibu State Asidagi Mootkadabadagi Kanbinanaba Athuba Matamda Midyang Sangbiu Haina Rajya Sabhagi MP Ningtho Sanajaoba Laishembana Parliament Taksinkrey. Ngarang phamkiba Parliament mifamda Ponibu ngak senduna thambinanaba wafam adu special motion oina thamladuna MP Sanajaobana hai Manipurgi poni asi malemda polo masanagi haurakpam oiriba state asi gi icham chamba sa amakak natte sagol makhal asina lamdam asi gi saktam puwari amadi nat culture gi khudam ama oibada natana lamdam asi gi miyam gi mai oiduna uthok chaningai oiriba sagol makhal amani Sigumba yamna yang sian mangamba lanfam da atopa sagol sing na maitiba pinaba honabada awaba oiriba amadi sana khonabada mapangal kallaba tanglaba sagol makhal asi state asida Manipuri poni conservation and development policy lisingani trataru ningthina chanaba ngamdaba yauna tongan ba factor kayana maram oiduna Manipurgi poni masing asi haujikti lising amagi makhada hantarakle Maraksida numit kharanigi mamangda ponipu huranduna sagol asigi sadong yonba yauri haibigi pau fauba taba laikre thawong asina Manipurgi miyamda adukki matik nungaitaba haibadu oihale haina phongdoki MP Sanajaobana makha taraduna kumja lising aniga kunithoi gi July kunithoi da phamkiba parliament mifamda center na sponsor tawba poni project paikhat pinaba MP masamakna special motion na Pukhatki loinana handakta January 28 Manipurgi governor da tanglaba sagol makhal asibu ngak senduna thambinaba ayiba cherol piduna haijabasu laikre asigumba Manipurgi civilization sahi lising manga hen sagonaduna laklaba tanglaba sa makhal asibu huranba lalonba amadi sadonggi damakta yonbana chingba tawba haibasi Manipurgi khunai gi oina yamna nungaitaba thawong amani hairi Thawong asimak lamdam asigi miyamna kaidonungdu yaw ngamloi hairiba thawong asi Bharatiya Nyay Sanhita BNS lisinganiga kulhumdoi Prevention of Cruelty to Animal Act lisingba humpu amadi Food Safety and the Standard Act lisinganiga tarukpu khongaunabani marmasina asigumna khudong thiningai oiraba phibam asibu yengbiduna amadi state asigi miyamgi pukning ihul khangna athuba matamda Manipuri poni conservation and the development policy singani tarataruk chap chana hanaba athuba matamda union government na state government ta pautak piduna khangalu loinana asigumba tamthiraba thawong asidagi Manipurgi poni bu ngak senduna thambinaba amadi tanglaba sagol makal asi lamdam asidagi matam pumbagi oina mutki kadabadagi kanbinaba chap chaba thabak laukhat piu haina MP Sanajaobana union government ki pungning singsinki Indoor the electric vehicle charging point to Pokhaikhrey imong amagi miyoi nipan laikhidre Indoor Master nipan ngarang eu angan bada indoor da laiba building amagi mapan da laiba electric vehicle gi charging point amada Pokhaikhrey tuna matol ahum gi yum ama mai chakpada imong amagi miyoi nipan laikhidre haina official ki oiba paumana phongdokre Laikidraba sing adugi manungda angang ani amasung nupi ahum yaukre haina official aduna phongdokli Tawdo adugi matangda Madhya Pradesh government na expert committee ama mapung phan na investigation chatha halagani madi EV charging gi damakta standard operating procedure SOP semlagani Prime Minister Narendra Modi na tawdok adubu nungaitaba phongdokre amasung laikidraba sing adugi imong manungda lupa lakh ani aduga asokpa singdana lupa lising yangkhai piragani haina phongdokre Brajaseri Annex Colony da laiba yum aduda chorokna ayuk pung 3:30 amasung ayuk pung 4:30 tabada mai hauduna haurakibani hain Assistant Commissioner of Police Kundan Mundloina paugi agency asida phongdoki Tawdo adu thoktringaida mathol ahumgi yum adugi mapanda laiba charging point aduda car ama charge tawki ngahak leiraga charging point aduda Pokhaikhrey amasung car adugi manungda mai sakhi matungda yum aduda lanchilaki haina police commissioner Santosh Kumarna phongdoki yum adugi thongsing adu electric lock sing fit tawbani maduna police na
ꯐꯀꯥꯏꯕꯗ ꯑꯔꯨꯕ ꯑꯃ ꯑꯣꯏꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯀꯤꯡ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯀꯌꯥꯁꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯇꯥꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯗꯨꯅ ꯃꯩ ꯆꯥꯛꯄꯗ ꯆꯥꯡ ꯍꯦꯟꯒꯠꯍꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ 3 ꯃꯩ ꯆꯥꯛꯂꯤꯉꯩꯗ ꯀꯟꯕ ꯉꯝꯈꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 9ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ EV ꯆꯥꯔꯖ ꯇꯧꯕꯗ ꯃꯩ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯣꯏꯒꯗꯧꯔꯤꯕ ꯆꯥꯔꯖꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯁꯤꯗ SOP ꯆꯠꯅꯍꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯤ꯫ ꯂꯣꯁꯤꯗꯤꯈꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯀꯠꯁꯤꯡꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯅꯕ ꯀꯨꯞꯅ ꯈꯟꯅꯔꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤꯗꯤꯈꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯣꯁꯤꯗꯤꯈꯣꯅ ꯉꯁꯤ NSF ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯨꯔꯛꯄꯒꯤ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤꯗꯤꯈꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯔꯛꯂꯤ꯫ ꯏꯊꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯃꯤꯟꯅꯔꯤ꯫ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯥꯒꯥꯅ ꯂꯧꯒꯗꯕ ꯗꯥꯌꯤꯠꯇ ꯀꯌꯥ ꯂꯩ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯅꯥꯒꯥꯅ ꯃꯄꯨꯡ ꯑꯣꯏꯕ ꯗꯥꯌꯤꯠꯇ ꯂꯧꯐꯝ ꯊꯣꯛꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯂꯩꯍꯟꯗꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯗꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯗꯥꯌꯤꯠꯇ ꯑꯗꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯥꯟꯅꯒꯗꯕ ꯁ꯭ꯃꯣꯜ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁ꯭ꯀꯤꯝ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯁ꯭ꯃꯣꯜ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁ꯭ꯀꯤꯝ ꯁꯦꯟꯕꯥ ꯆꯍꯤ 2026-27ꯇꯒꯤ 2030-31 ꯐꯥꯎꯕ ꯂꯨꯄꯥ ꯀꯣꯇꯤ 2,934.3 ꯆꯪꯅ ꯄꯥꯏꯈꯠꯄꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ SHP ꯁ꯭ꯃꯣꯜ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯇꯨꯅ ꯆꯥꯎꯔꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯦꯒꯥꯋꯥꯠ 1,500 ꯔꯣꯝ ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯦꯒꯥꯋꯥꯠ 1ꯗꯒꯤꯅ 25 ꯐꯥꯎꯕ ꯄꯨꯊꯣꯛꯀꯗꯕ ꯑꯄꯤꯛꯄ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯃꯅꯥꯛꯇ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯩ ꯃꯦꯒꯥꯋꯥꯠ 1 ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ ꯀꯣꯇꯤ 3.3ꯀꯤ ꯁꯦꯟꯐꯝ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯑꯄꯨꯟꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯗ 50 ꯅꯠꯇ꯭ꯔꯒ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯂꯨꯄꯥ ꯀꯣꯇꯤ 60 ꯔꯣꯝꯒꯤ ꯁꯦꯟꯊꯪ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯡꯈꯨꯜ ꯀꯇꯝꯅꯥꯎ ꯁꯛꯂꯣꯡꯅ ꯒꯚꯔꯟꯃꯦꯟꯠꯇ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2.2ꯒꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯄꯟꯕ ꯄꯤꯔꯤꯕ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯇꯥꯡꯈꯨꯜ ꯀꯇꯝꯅꯥꯎ ꯁꯛꯂꯣꯡꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯇꯥꯡꯈꯨꯜ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯑꯇꯩ ꯂꯣꯀꯦꯜ ꯏꯟꯍꯦꯕꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯍꯥꯏꯋꯦ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 14ꯗꯒꯤ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ TKSꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ TKSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2.2 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯦꯡꯕ ꯊꯥꯖꯕ ꯌꯥꯕ ꯆꯌꯦꯠꯅꯔꯣꯏꯗꯕ ꯋꯥꯐꯝ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯆꯝꯁꯤꯡꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ
wafam lakpada tuminna laithok laidabani. Rigumba government na achet pathajaba ama piba ngamdrabadi miyamna masagi punsi amasung haksing ngakchanaba tangai fadana democratic oiba thabaksing lokalakani amasung maduda thoklokpa pamdaba thodoksingi daita punamak state government na pugadawni haina phongdokhi. Yongchak marang kaina puthoknaba aikoi punna hona minisi lorho s phoje. Lamdam sigi miyamna yamna pamna chanariba yongchak asi lamdam asida marang kaina puthoknaba aikoi punna hona amata oina hona minasi haina Lok Sabha gi Outer Manipur gi hanagi MP Dr. Lorho S Phoje na phongdokre. Wafam asi Department of Horticulture and the Soil Conservation Government of Manipur Mission for Integrated Development of Horticulture Manipur Organic Mission Agency MOMA Department of Environment and Climate Change Government of Manipur Dhanmanjur University CSIR NEIST Ministry of Science and Technology Government of India amadi apunba imagi machasing AIMS Manipur na sinduna ngasi lampel patta leiba CSIR NEIST branch laboratory gi auditorium da nominini gi sathagadaba yongsak Trivin Festival kam brainstorming hodokpagi thorongga mari lainana mahakna phongdokhibani. Numin humni chupna chatharkhiba thangta festival loisinkhre. Association for Thangta Martial Arts Hiangthang sinduna thasigi taraturuk-taki numin humni chupna chatharkhiba thangta festival lisingani kuntaru association asigi sindamsangda ngasi loisinkhre. Festival asida state asigi tongan ba thangta gi sindamsang manga dagi lakpa sanarisingna saruk yaki. Festival asida saruk yaki ba thangta gi sanarisingna thangta gi makhal makha kaya gi haisingba utkibaga loinana saruk yakiba sanarisingda participation certificate amasung manamatum sing yanthokhi. Thangta changdamnabagi thorom amasu pangthoklagani. Nainasang Sagolban Tera Lokram Lekai Imphal West na sinduna Mars Kunipan amasung Kunmapanda Thangta Sangdamnaba Soklisingani Kuntaru Open Men's amasung Women's Real Traditional Warrior Style Hanbo in a Vangtoklagani. Nainasangi General Secretary Sungkam Sunil Kumar gi Cherol Amanahai Sangdamnaba asi Manipurgi lahu masana ama oibatan natana salan gi mai ama oiriba thangtabu hena chawkhat hannabagi pandamda Sai STC Kuman Lampak Imphal ga kusamnarga Fit India gi manungchanna pangthokkodoriba changdamnaba asi thangta gi loisang punamakna saruyabiyu thangta changdamnaba asida utkadaba singdi mi amana minute manga dagi taret phawbagi manungda Azel Kanglon thang ani paiduna lantheng thanghai ta khawsaba thang chungoi marol gi lantheng thanghai Thanglon thangyan thangbi ayan bagi paringda athoi hen tanagadori. Cherol aduna makhata na hai changdamnaba asi tangkak ani thokna khaidokani ahan ba tangkak ki khallaba singna ani suba tangkakta ahan ba utkiba sing hanjinna utpi yaroi ahan ba mana lupa lising kun ani suba mana lupa lising tara manga amasung ahum suba mana lupa lising tara pigani. Rugyan ningba singna thangta loisang sana kunung Kimax Konung Mamang Misikol Khurai Konsam Lekai Aman Thangta Tera Lokram Lekai Huyel Lalong Manipur Thangta Cultural Association Irilbung amasung Nainasangi website tagi form lawa yagani akupa marol mobile number taret sino manga taret sino ani taruk taret manga natraga mapan nipan manga taruk ama mari ani mapan da pau phauruktuna khangba yagani hainasu General Secretary adugi Cherol aduna makhatana phongdokli.